mayam puna magsangak pasu ko itum sangay. Thank you very much. Okay. Yan harmak tuda mangan media wo yung video nung si Javis now sing puna mo por Prabhu so Kristo gi mingdagam kaili tina thagat chamuli na krumzari. Nasigi mangan media yung host ojeri ba no kumar kay shamna mayam puna mo po haraw tayam ba namit ibong mahaki yai farba namit oishno haina mayam puna magtawis pijari. Mangan media na sadok shari ba Nahasinggi Aphaba Khonjel haina haiba thawram masigi ngasi taraga ni pani chanba namit asida Mapui bon ay kui irakta Nahasinggi Khonjel pibi nanabagi damakta ikai kumnabada matik charaba ay kui nungsi jaraba Nahasinggi laktagi yumnam Naoba ibong maki tugalloy ibong maki opaw sandokloy kui irakta lene hojikti ngasigi nimidang asida ibong maki wahi haidok nanaba thawrang tawribasi I am the true vile haiba Prabhu Yesu Kristana ay hatlasi adugumlaba asyengba Drakha maridu aini habigi matangda ibong mahaki upaus do pigani maramado ngasi nimidang asi hairiba oza asina ngasi nimidang asigi asigumlaba matam masi lobi nanaba aiha ozagi mukhuta ai matam sinajari oza matam lobi sisa ahan bada ekoi bu kan biba mapu Prabhu Yesu Christ bu thagat chabaga loina na mangal media gi bebiba mayam su thagat chabani aduga ngasi ekoina tamgadoriba para Aphaba Wapaogi pubirakpa John na ibiramba Aphaba Wapaogi taraga mangadagi Jesu Kristana magi sebok loisingda tambiramba aidi asengba darkha mari aduni aidi asengba angur pambi aduni haiba tare siam senga haiba taragadi masigi matangna tambiramba mana Gethsemane lambida chatlakpa matamda Gethsemane lambida lakpa matamda magi sebok singshida tambiramba mahi yan ba punsi mo oina nabagi da maka takpi tambibigi matang da khoi khara tentang na lomina si mamangi khoi gi oza singshida takpiramba mayam ama lebiram Christ di asengba purohit lenduni Kristana magi sebok singasida no lugna na ba takpiramba matungda ngasi Kristana maki sebok singasida mahi yan ba punsi ma oina nabagi da maka takpiba insen biba do ai khoina Bible dagi nainaraga kamaina no Krista sina asengba anguru oribado Krista sina asengba darkha mari oribado karamaina no haibido aikoi yangmina simaduna ahanba maktada aikoi Aphaba Wapaogi Johan gi taraga mangagi amadagina mari phobase paminasi shogi wahai dai pathok charake aidi achumba angur pambi aduni aduga aigi ipana inkhol koiba mi aduni mahakna aingonda leiba mahi yandaba masa khuding adu kakthatli aduga mahakna mahi panba masa khuding adu mahi hena panaba masa marong kakthatli ahumda aina nakhoida ngangkhiba wa adugi maramna nakhoi sengle marida aingonda tattana layu aduga aina nakhoida leigani angur pambida masana tattana leitrabadi masana tattana leitrabadi masa adu mathanta mahai yanba ngamdabagum nakhoina aingonda tattana leitrabadi nakhoina mahai yanba ngamloi pathokraba wahai singshida ishona bor pibi boy shanu hojik asi yanglakpa matamda aikhoina kari haigani haiba taragadi hojik Jesu singasina sebok singasiga langminaba matamda Gethsemane lambi sida lakpa matamda Jesuna sebok singasida inshinbiba takpiba aduni aidi darkha mari asengba duni aidi angur pambi asengba aduni haina takpibani masidai sida angur pambi haina hairakpa matam sida karino haraga aidi I am harak sida karino haina yanglakpa taragadi Jesuna aidi haibase taret thongna haibani yamna perfect oiba number da taret lag haibasigi manungda iroiba aidi haiba mafam da mana aidi angur pambi aduni natragana aidi darkha mari aduni haina asengba darkha mari aduni haina takpiba mafam asi karino haina aiko yamna munni yengba darkar tai asida Jesuna aidi darkha mari aduni haina haiba matam asida matam adugi Israel da matam adugi mafam aduda aikoigi yamna mahi marong thabada yamna mathoina koina maru oina sijinariba angur pambi leire ardigi haidit pambi leire ardigi koina olive
ꯆꯣꯔꯐꯣꯟꯁꯨ ꯍꯥꯏꯅꯔꯤꯕ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯆꯥꯎꯅ ꯂꯧ ꯊꯥꯅꯗꯅ ꯏꯪꯈꯣꯜ ꯀꯣꯏꯗꯅ ꯇꯧꯕ ꯃꯔꯝ ꯑꯗꯨꯈꯛꯅ ꯍꯥꯏꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯔꯤꯕ ꯋꯥꯔꯦꯞꯅꯕꯗ ꯑꯩꯈꯣꯏꯒꯤ ꯋꯥꯔꯦꯞꯅꯕ ꯍꯧꯔꯛꯄ ꯃꯇꯝ ꯃꯗꯨꯗꯒꯤ ꯌꯦꯡꯂꯛꯂꯦ ꯍꯥꯏꯔꯒ ꯑꯔꯤꯕ ꯋꯥꯔꯦꯞꯅꯕꯗ ꯑꯩꯈꯣꯏꯒꯤ ꯏꯁꯣꯔꯅ ꯋꯥꯔꯦꯞꯅꯕꯗ ꯂꯩꯈ꯭ꯔꯕ ꯃꯤꯁꯤꯡ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯗ ꯀꯥꯚꯅꯦꯟꯠ ꯄꯤꯄꯜ ꯏꯁꯔꯥꯌꯦꯜꯁꯤꯡ ꯑꯁꯤꯕꯨ ꯗꯔꯈꯥ ꯃꯔꯤ ꯑꯗꯨꯅꯤ ꯍꯥꯏꯅ ꯇꯠꯇꯅ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯃꯥꯟ ꯑꯁꯤ ꯂꯧꯔꯒ ꯂꯥꯛꯑꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯥꯅ ꯑꯩꯗꯤ ꯗꯔꯈꯥ ꯃꯔꯤ ꯑꯗꯨꯅꯤ ꯑꯩꯗꯤ ꯑꯪꯒꯨꯔ ꯄꯥꯝꯕꯤ ꯑꯗꯨꯅꯤ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯋꯥꯍꯩ ꯑꯁꯤ ꯏꯅꯧ ꯅꯧꯕ ꯄꯣꯠ ꯃꯈꯣꯏꯒꯤ ꯃꯐꯝ ꯑꯗꯨꯗ ꯅꯠꯇꯦ ꯍꯦꯛ ꯇꯥꯔꯛꯄ ꯃꯇꯝꯗ ꯃꯈꯣꯏ ꯂꯩꯔꯤꯕ ꯏꯁꯔꯥꯌꯦꯜꯒꯤ ꯃꯆꯥꯁꯤꯡ ꯑꯁꯤꯅ ꯍꯦꯛ ꯑꯍꯥꯟꯕ ꯇꯥꯕ ꯃꯇꯝꯗ ꯏꯅꯧ ꯅꯧꯅ ꯊꯣꯛꯄ ꯄꯣꯠ ꯑꯃ ꯅꯠꯇꯦ ꯃꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯍꯥꯟꯅꯗꯒꯤ ꯃꯈꯣꯏꯒꯤ ꯆꯠꯅꯕꯤ ꯑꯣꯏꯅ ꯂꯩꯔꯛꯏꯕ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗꯒꯤ ꯍꯥꯏꯗꯨꯅ ꯂꯥꯛꯈ꯭ꯔꯕ ꯄꯣꯠ ꯗꯔꯈꯥ ꯃꯔꯤ ꯑꯗꯨ ꯑꯁꯦꯡꯕ ꯑꯗꯣ ꯑꯩꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯃꯤꯁꯤꯡ ꯑꯁꯤꯗ ꯋꯥꯈꯜꯗ ꯁ꯭ꯋꯥꯏ ꯂꯥꯎꯕ ꯑꯃ ꯊꯣꯛꯍꯜꯂꯝꯒꯗꯧꯔꯤꯕꯅꯤ ꯃꯤꯁꯤꯡ ꯑꯁꯤꯗ ꯋꯥꯈꯜꯁꯤꯗ ꯆꯤꯡ ꯂꯥꯎꯕ ꯑꯃ ꯄꯣꯛꯍꯜꯂꯝꯒꯅꯤ ꯃꯤꯁꯤꯡ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯃꯥꯒꯤ ꯁꯦꯕꯣꯛꯁꯤꯡ ꯑꯁꯤꯗ ꯋꯥꯈꯜ ꯑꯁꯤꯗ ꯅꯍꯧꯅꯅ ꯀꯩꯅꯣ ꯑꯃ ꯃꯥꯒꯤ ꯃꯉꯥꯜ ꯑꯃ ꯐꯛ ꯂꯥꯎꯅ ꯊꯣꯛꯄꯒꯨꯝꯅ ꯃꯣꯏꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯗ ꯀꯥꯚꯅꯦꯟꯠ ꯃꯈꯣꯏꯒꯤ ꯋꯥꯔꯦꯞꯅꯕꯁꯤ ꯎꯠꯄ ꯆꯞ ꯆꯥꯅ ꯎꯠꯄ ꯑꯗꯨ ꯃꯈꯣꯏꯗ ꯊꯣꯛꯑꯝꯒꯅꯤ ꯃꯁꯤ ꯀꯗꯥꯏꯗ ꯇꯥꯛꯀꯦ ꯍꯥꯏꯔꯒ ꯂꯥꯏꯁꯣꯟ ꯏꯁꯩꯒꯤ ꯃꯔꯐꯨꯗ ꯂꯥꯏꯁꯣꯟ ꯏꯁꯩ Psalms 80 the book of Psalmsꯗ ꯑꯩꯈꯣꯏꯒꯤ Psalm number 80ꯗ ꯏꯔꯒ ꯂꯩꯈ꯭ꯔꯦ ꯃꯗꯨꯗꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯏꯖꯤꯞꯇꯒꯤ ꯄꯨꯊꯣꯔꯛꯂꯕ ꯗꯔꯈꯥ ꯃꯔꯤ ꯑꯗꯣ ꯏꯖꯤꯞꯇꯒꯤ ꯄꯨꯊꯣꯔꯛꯂꯕ ꯄꯥꯝꯕꯤ ꯑꯗꯣ ꯈꯪꯕ꯭ꯔꯥ ꯑꯪꯒꯨꯔ ꯄꯥꯝꯕꯤ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯀꯅꯥꯟꯗ ꯈ꯭ꯋꯥꯏꯗꯒꯤ ꯐꯔꯕ ꯃꯐꯝꯗ ꯊꯥꯔꯒ ꯊꯝꯈ꯭ꯔꯕ ꯗꯔꯈꯥ ꯄꯥꯝꯕꯤ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯑꯪꯒꯨꯔ ꯄꯥꯝꯕꯤ ꯑꯁꯤ ꯏꯁꯔꯥꯌꯦꯜ ꯅꯈꯣꯏꯅꯤ ꯍꯥꯏꯅ ꯇꯥꯛꯄꯤꯔꯕꯅꯤ Psalm 80ꯗ ꯑꯗꯨ ꯈꯛꯇ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯃꯥꯏꯆꯧꯁꯤꯡꯅ ꯌꯥꯝꯅ ꯇꯠꯇꯅ ꯗꯔꯈꯥ ꯃꯔꯤ ꯑꯁꯤꯒꯤ ꯄ꯭ꯔꯃꯥꯟ ꯑꯁꯤ ꯂꯧꯔꯦ ꯍꯥꯏꯔꯀꯥꯟꯗ ꯏꯁꯔꯥꯌꯦꯜ ꯃꯆꯥꯁꯤꯡ ꯑꯁꯤꯗ ꯅꯈꯣꯏꯗꯤ ꯍꯩ ꯑꯐꯕ ꯄꯨꯊꯣꯛꯇꯕ ꯅꯈꯣꯏꯗꯤ ꯃꯍꯩ ꯑꯐꯕ ꯄꯨꯊꯣꯛꯇꯕ ꯗꯔꯈꯥ ꯃꯔꯤꯁꯤꯡ ꯑꯗꯨꯅꯤ ꯍꯥꯏꯅ ꯇꯠꯇꯅꯁꯨ ꯑꯃꯨꯛ ꯍꯟꯖꯤꯟ ꯇꯥꯛꯄꯤꯕꯅꯤ ꯑꯥꯏꯖꯥꯌꯥꯒꯤ 5:1-9 ꯐꯥꯎꯕꯗ ꯌꯦꯡꯉꯛꯄ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯒꯅꯤ ꯃꯁꯤ ꯑꯩꯈꯣꯏꯅ ꯉꯁꯤꯁꯨ ꯈꯔ ꯑꯃꯨꯛ ꯅꯩꯅꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯒꯤ 19 ꯑꯥꯏꯖꯥꯌꯥꯒꯤ 19:2-3 ꯐꯥꯎ ꯌꯦꯡꯂꯛꯄ ꯇꯥꯔꯒꯁꯨ ꯑꯩꯈꯣꯏꯅ ꯑꯗꯨꯃꯛ ꯎꯕ ꯐꯪꯒꯅꯤ ꯗꯔꯈꯥ ꯃꯔꯤ ꯑꯁꯤ ꯏꯁꯔꯥꯌꯦꯜ ꯃꯆꯥꯁꯤꯡꯗ ꯀꯥꯚꯅꯦꯟꯠ ꯄꯤꯄꯜꯗ ꯍꯥꯏꯕꯅꯤ ꯍꯥꯏꯕꯁꯤ ꯖꯦꯔꯦꯃꯥꯌꯥꯒꯤ 2:12 ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯒꯅꯤ ꯑꯃꯗꯤ Ezekielꯒꯤ 13:5-10 ꯐꯥꯎꯕꯁꯤꯗ ꯌꯦꯡꯂꯛꯄ ꯇꯥꯔꯒꯗꯤ ꯃꯥꯏꯆꯧꯁꯤꯡ ꯑꯁꯤꯅ ꯏꯁꯔꯥꯌꯦꯜꯒꯤ ꯃꯤꯁꯤꯡ ꯑꯁꯤ ꯗꯔꯈꯥ ꯄꯥꯝꯕꯤꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏꯁꯤ ꯃꯍꯩ ꯃꯔꯣꯡ ꯐꯠꯇ꯭ꯔꯕ ꯄꯥꯝꯕꯤ ꯑꯗꯨꯅꯤ ꯍꯥꯏꯅ ꯇꯥꯛꯄꯤꯕꯅꯤ ꯃꯗꯨꯗꯩꯗꯨꯗ ꯖꯤꯁꯨ ꯑꯁꯤꯅ ꯍꯧꯖꯤꯛ ꯃꯐꯝ ꯑꯁꯤꯗ ꯍꯥꯏꯔꯛꯄꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯩꯗꯤ ꯗꯔꯈꯥ ꯄꯥꯝꯕꯤ ꯑꯁꯦꯡꯕꯗꯣ ꯗꯔꯈꯥ ꯃꯔꯤ ꯑꯁꯦꯡꯕꯗꯣ ꯑꯪꯒꯨꯔ ꯄꯥꯝꯕꯤ ꯑꯁꯦꯡꯕꯗꯣ ꯑꯩꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯄꯅꯤ ꯑꯩꯅꯤ ꯃꯗꯨꯗꯩꯗꯨꯗ ꯃꯈꯣꯏꯗ ꯁ꯭ꯋꯥꯏ ꯂꯧꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯌꯥꯝꯅ ꯇꯁꯦꯡ ꯁꯦꯡꯂꯕ ꯑꯗꯨ ꯍꯥꯏꯔꯛꯄꯅꯤ ꯃꯥꯅ ꯍꯥꯏꯔꯛꯏꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯌꯦꯡꯂꯛꯄ ꯇꯥꯔꯒꯗꯤ ꯑꯃꯨꯛ ꯍꯟꯅ ꯑꯩꯈꯣꯏꯒꯤ ꯖꯣꯍꯥꯟ ꯒꯣꯁꯄꯦꯜ ꯑꯁꯤꯒꯤ ꯒꯣꯁꯄꯦꯜ ꯃꯁꯥꯁꯤꯗ ꯑꯅꯤꯒꯤ chapter 2 verse 18-22 ꯐꯥꯎ ꯌꯦꯡꯂꯛꯄ ꯇꯥꯔꯒꯗꯤ ꯉꯁꯥꯏꯒꯤ ꯃꯤꯁꯤꯡꯁꯤꯅ ꯍꯥꯏꯔꯛꯄꯗ ꯅꯪꯅ ꯈꯨꯗꯝ ꯄꯤꯌꯨ ꯍꯥꯏꯅ ꯍꯥꯏꯕ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯇꯦꯝꯄꯜ ꯑꯁꯤꯕꯨ ꯊꯨꯒꯥꯏꯌꯨ ꯅꯨꯃꯤꯠ 3ꯒꯤ ꯃꯅꯨꯡꯗ ꯑꯃꯨꯛꯀ ꯍꯧꯒꯠꯂꯛꯀꯅꯤ ꯍꯥꯏꯅ ꯍꯥꯏꯔꯤꯕ ꯃꯥꯅ ꯑꯩ ꯑꯁꯤꯗꯤ ꯇꯦꯝꯄꯜꯒ ꯄꯥꯡꯀꯛꯅꯤ ꯍꯥꯏꯅ ꯍꯥꯏꯈ꯭ꯔꯕ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯦ ꯍꯥꯏꯔꯀꯥꯟꯗ ꯃꯥꯅ ꯗꯔꯈꯥ ꯄꯥꯝꯕꯤꯁꯤꯁꯨ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯍꯥꯏꯔꯛꯄꯅꯤ ꯃꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯍꯥꯏꯔꯛꯄꯒꯤ ꯑꯥꯔꯊꯗꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯁꯦꯡꯕ ꯅꯨꯄꯥ ꯑꯗꯨ ꯂꯥꯛꯂꯦ ꯍꯥꯏꯅ ꯇꯥꯛꯄ ꯌꯥꯅꯕꯒꯤꯗꯃꯛꯇ ꯑꯆꯨꯝꯕ ꯅꯈꯣꯏꯅ ꯉꯥꯏꯗꯨꯅ ꯂꯩꯔꯛꯄ ꯃꯦꯁꯥꯌꯥ ꯑꯗꯨ ꯑꯩ ꯁꯤꯗꯩꯁꯤꯗ ꯂꯩꯔꯦ ꯃꯄꯨ ꯑꯗꯨ ꯁꯤꯗꯩꯁꯤꯗ ꯂꯩꯔꯕꯅꯤ ꯃꯗꯨꯅ ꯃꯁꯤꯒꯤ ꯃꯄꯨ ꯑꯁꯤꯗ ꯂꯩꯖꯕ ꯃꯤ ꯈꯨꯗꯤꯡꯗꯨ ꯃꯥꯏ ꯄꯥꯛꯀꯅꯤ ꯃꯄꯨ ꯑꯗꯨ ꯃꯁꯤꯗꯩꯁꯤꯗ ꯂꯩꯕ ꯈꯨꯗꯤꯡ ꯃꯍꯩ ꯌꯥꯟꯒꯗꯕꯅꯤ ꯃꯔꯝꯗꯤ ꯑꯩꯗꯤ ꯃꯍꯩ ꯌꯥꯟꯅꯅꯕ ꯊꯥꯔꯛꯄ ꯅꯨꯄꯥ ꯑꯁꯦꯡꯕ ꯑꯗꯨ ꯑꯩꯅꯤ ꯑꯪꯒꯨꯔ ꯄꯥꯝꯕꯤ ꯑꯗꯨ ꯑꯩꯅꯤ ꯏꯁꯣꯔꯅ ꯍꯥꯟꯅꯗꯒꯤ ꯀꯣꯚꯦꯅꯦꯟꯠ ꯇꯧꯔꯒ ꯅꯈꯣꯏꯗ ꯑꯁꯦꯡꯕ ꯃꯍꯩ ꯃꯔꯣꯡ ꯄꯨꯊꯣꯛꯅꯅꯕꯒꯤꯗꯃꯛꯇ ꯑꯁꯥ ꯇꯧꯔꯒ ꯂꯩꯔꯛꯄ ꯅꯈꯣꯏꯅ ꯉꯝꯂꯛꯇꯕꯗꯣ ꯉꯁꯤꯗꯤ ꯑꯩꯁꯦ ꯏꯁꯣꯔ ꯃꯥꯅ ꯃꯆꯥꯅꯨꯄꯥ ꯏꯁꯣꯔ ꯑꯩꯁꯦ ꯊꯥꯕꯤꯔꯛꯂꯦ ꯍꯥꯏꯔꯒ ꯃꯗꯨꯒꯤ ꯏꯁꯣꯔꯒꯤ ꯇꯁꯦꯡꯂꯕ ꯄꯔꯄꯣꯁ ꯑꯗꯨꯕꯨ ꯐꯨꯜꯐꯤꯜ ꯇꯧꯕ ꯌꯥꯅꯅꯕꯒꯤꯗꯃꯛꯇ ꯅꯈꯣꯏꯒ ꯂꯣꯏꯅꯅ ꯐꯨꯜꯐꯤꯜ ꯇꯧꯕ ꯌꯥꯅꯅꯕꯒꯤꯗꯃꯛꯇ ꯄꯔꯄꯣꯁ ꯑꯗꯨ ꯁꯔꯚ ꯇꯧꯕ ꯌꯥꯅꯅꯕꯒꯤꯗꯃꯛꯇ ꯊꯥꯕꯤꯔꯛꯂꯕ ꯅꯨꯄꯥꯗꯨꯅꯤ ꯑꯩꯗꯤ ꯗꯔꯈꯥ ꯃꯔꯤ ꯑꯗꯨ ꯑꯩꯅꯤ ꯍꯥꯏꯅ ꯏꯁꯣꯔꯅ ꯁꯤꯗꯩꯁꯤꯗ ꯍꯥꯏꯕꯤꯕꯅꯤ ꯃꯗꯨꯅ ꯑꯩꯈꯣꯏꯅ ꯀꯔꯤ ꯇꯧꯕ ꯇꯥꯔꯦ ꯍꯥꯏꯔꯀꯥꯟꯗ ꯉꯁꯥꯏꯒꯤ ꯃꯁꯤꯗ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯕ ꯗꯔꯀꯥꯔ ꯇꯥꯏ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯋꯥꯍꯪ ꯍꯪꯂꯛꯄ ꯃꯇꯝꯗ ꯍꯧꯖꯤꯛꯀꯤ ꯋꯥꯍꯪ ꯍꯪꯂꯛꯄ ꯃꯇꯝꯗ ꯀꯔꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯗꯔꯈꯥ ꯄꯥꯝꯕꯤꯁꯤ ꯏꯁꯔꯥꯌꯦꯜ ꯑꯣꯏꯔꯦ ꯃꯁꯤꯁꯨ ꯁꯝꯂꯞꯅ ꯇꯥꯛꯂꯛꯀꯗꯧꯕ ꯃꯇꯦꯛ ꯑꯃ ꯂꯩꯔꯦ ꯗꯔꯈꯥ ꯄꯥꯝꯕꯤꯗꯣ ꯀꯩꯅꯣ ꯂꯩꯔꯦ ꯑꯗꯨꯒ ꯑꯅꯤꯁꯨꯕꯗ ꯍꯦꯛ ꯃꯈꯥ ꯇꯥꯅ ꯀꯔꯤ ꯍꯥꯏꯒꯦ ꯑꯩꯒꯤ ꯏꯄꯥꯅ ꯏꯪꯈꯣꯜ ꯀꯣꯏꯕ ꯃꯤ ꯑꯗꯨꯅꯤ ꯑꯩꯒꯤ ꯏꯄꯥꯅ ꯏꯪꯈꯣꯜ ꯀꯣꯏꯕ ꯃꯤ ꯑꯗꯨꯅꯤ ꯃꯁꯤꯗꯗꯤ ꯌꯥꯝ ꯍꯦꯟꯅ ꯁꯦꯡꯗꯣꯛ
Sandokna Hainingai Su Tudok Balitre, Maramdi, Ingol Koba Haishidabu, Asiengba Mapuduni, Ingol Koi Bunupas in the Toning, but Tobia Mana Tari, but poaching Aduda, Kataning, Katapia, Huntoling, Huntopia, Adubu, Inkon Tari Bunupasi, Wakalon Dicarino, Hibamatamda, Han Batarakanda, Mahimarom, Nintina Lokpa, Haimsimagi, Asengba Wakaloni. His first intention, Magi ahanba intention, Duke no Harakanda, Mahimarong Papa in a country. Maduna Mahimarong put the bushing to the mana pat catalogue Huntoki, but the Sutuidopa. Akaibale, they were hanging isolated late, Maram di Madi Mapu, Sheng Badu Oibanina, Hiki Ipadi, I could Inkol Koiba, Nupa Aduni, me Aduni, Aseng Baduni, Hanaman station. Howjiki, a coin of Sidishida, Hangapumatam, the Wahangam Hangasi Amuka, a coin of Chapchan, a quick Christian Punsi, Yodrineda, a quick Chapchan Wahangam Hangasi, Adudi, Israel si Canano, Carino is Horda. Is Horda Israel si Canano, is Horda Israel si Carino, Haini Yang Bataragat, Itentena. They are the covenant people. Warep Naba, they lay me, Warep Nabagi me adu Makoini, Haina Koy Uba Pangram. They are the covenant people. God, Makoisi Warep Nabagi me adu Israel Machasing as in. Yam saying, Hibadi Abraham the Warep Navalak Matam, the Abraham the Makata, the Charon Suron Lak, Israel Potorok, the Israel Yakoki Jaki, Trani Toilakana, Israel Haiba, a quick Libakasi, like quick nation as Ishamapani. So they are the covenant people, and God expects something from them. Mokoida Karikan Yaraganda, Israel Sina, a canoe Bataragadi, Israel si Kari Oibatare, Mokoisi Karino, Ishorgi, Ishorda Mokoisi Karino, what are what exactly are they to God? Is hold the Moisik Tasing, but the Karino Hibataraga Kona Exodus ki, a quick Kongsan Bagi, Taraga Mapangi, Mokoina, Covenant Lake Raba, whatever the Lake Raba Matung, the Exodus ki, Taraga Mapangi, Bangaga, Taruka the Ying Pataraga, the Equina Karigu, Pangi Haraga, Yam Samlam the Exodus, the Kongsan with the Haraga. Hey, Israel Machasa, Karigumbana, Koina, Agi, Wayanya, Thamsing Sita saying in Bataragadi, Nakoina in Bataragadi, Nakoyasi, Agi, Tarang Labalan. Go, precious possession. Agi Tarang Labalan Oigani, Adigi, Purohit Singi, Ningtoli Bak Oigani. Purohit Len Singi, the kingdom of priests, Adigi Ahum Suba the Kari Oigani Harakanda, holy nations, a saying but missing Oigani. A saying but Libaxing, a saying but missing a do Oigani Hana, Mokoyasi, expect the regulator Bamine. And they were expected, and they were supposed to be. Mokoyasi, Oigataba, me sing a do Oigan, the same Hibataragadi. And they could not fulfill that. Israel Masasing, Sinata Saint Oibangam Kidabani. Ko maduduna matumathang da kari oiba tare hargadi aikoina makhata na usik yengba targadi kari no harakanda masi oiba targadi ngasai ishorgi lan oire purohit len singi ningthau leibak oire aseng bal mi sing oire madu oiba targadi ishor na makhoi digi expect he namuk to busi kaino harakanda Leviticus ki taraga mapan gi anida nakhoi sengu be holy. Nakoi sengu maram din nakoi bukok thok piriba Jehovah I hakti aseng bani because I the Lord your God am holy. I di aseng bani haina isor sing sin aseng bagi maram si hedum haira galak bani. Why? Because God is expecting ishorna Israel macha sing asina maram oire harakanda ishorgi maming si Jehovah gi maming si chau thok pa me matik maguna si mingon da tak thok pa me. God want that glory from these people. From the covenant people, Madugi glory that the sing na pamane adubo Israel machasing sinangamde. Karamaina ngamde, Karambalaring na tai and Harak Pataraga de Koy, Isaiah, Mangagi, Amadagin of Trade Pose, Koi Samlam Namuk Yang Minasi, Isaiah Mukoi Kuminasi, Isaiah, Purohit Isaiah, Mangada, Isaiah, Mangagi, Amagateretegi. I Passation say a loina magti paro, a dubumayam na papiraga, young view, Isaiah, a tentang dum hydok charake, Masideshi the Jehovana, Sakpa Ishani, Mokogi, Darka Pambigi, Angur Pambigi Matang the Sakpa Ishani. Angur Pambigi Matang, the Karihani is a Saki Harakandanga Sagi.
aina aigi nungsi thoibi gi damakte isai masak pani masida isida ami gi nungsi thoibi ji keno haira ka de khoi gi angur pambi si Israel macha sing asigi damakta makhoi si kauthok pire pubire aduga chingli bak marakta ching marakta ai khoi gi khwai digi hena phabal lam masida makhoi si thabire thabira ba khakta na tara makhoi si khotok yom thok pire haira ka nung man thok piraga khwai digi aphaba darkha pambi mari adu thabire adu khakta na tara samban khabire sang sabire amadi thariba inkhon koiriba nupa sigi expectation sina adukki mati kari chauge haiba taragadi makhoi sina mahi marong myam laktuna mahi mayam ama puthokani adudagi aphaba maru marong mayam ama puthokani hena asa tawre harakanda eikoigi chakri phawbada thamlabane chakri phawbada thamle soktana nabagi damakta samban khabi dana sang sadana chakri phawba asaba go loina na ekhona thambal loina ba matung asida kari tawrage haiba taragadi eikoigi angur pambi sing asina aphaba mahi marong panbagi mahutta aphaba mahi marong panbagi mahutta lamgi asinba mahi marong oina palakpadagi eikoigi inkhon koibanu pasina saure harakanda yengu ai kari tawba tare hujikti nakhona sakhi oiro Israel macha sing na koina sakhi oro uriba na koina sakhi oro haiba pot sing asi aina samban lokthokhragani yum sing thugai khragani mahai marong sing asi kakhatlagani mapandigi lakpa sing sinasu nei khairagani sasan na mi sing sina ne khairagani aduga haiba sing asi ot khai tum khairaga mokoi sing su hudokhragabani haina ishorgi asau si mokoi ki mafam da leki Israel macha sing nasu haiba asau bodo hanjin hanjin asu thungki 722 da kari phanki haiba targari 722 BC da ekoi Northern Kingdom nongpoklom gi lebak adu ekoi Assyria gi khutta takhi 586 BC da Babylon gi makhada ekoi gi kha thangba lebak adu su adumak takhi asaw bodu ishorna mokoi gi mafam da thungi bane haiba in da bi covenant obligations mokoni ilhau da bi Deuteronomy gi kungani pandi yanglak pa targadi adumak ekoi chap chana uba phangani madu ko madu mukhoina phangaktraba maram oi baduna ngasagi ekoi gi hairi ba pot sengsi maram sida phanglaktaba oirabani na ngasai ke doba tare harakanda madu bu oibi yana nabagi damak thoidokpa darkar amadi tai haibado ekoina utna nabagi damak tak ngasai gi mukoi gi expectation marakta ai ngasai haidok khogdaba aduga khwaidagi he haigedra covenant obligations covenant gi manungda yathang gi manungda ekoi gi law singi wayan yathang singi manungda yamna maru oiba amadi amasina subchillaga oibi yaba pochakama Abraham da haibiki madudi karino haiba taragadi Genesis ki mehoron gi tara taret ki amadi yengba taragadi makhada kari haigani haragadi kari haigani aigi imangda chatlu aduga pukning tingba oyu aigi imangda chatlu aduga pukning tingba oyu haina haibani walk before me and be blameless ngasagi blameless hairiba wahai si ekoi gi Hebrew larik tu yengba taragadi tamim haina ama wahai ama sijinagani hairiba tamim si blameless ni blameless si karamba tamim no haiba taragadi ekoi gi ushin shinbada sijinagadoriba ekoi gi sacrifice to darkar oribo yaw macha sinasina blameless oiba asok pa yaudaba ko ekoi gi mami ta da anaba yaudaba ekdam perfect oiba adugumba gi picture aduga chap manai because sacrifice to the seasonary but chahi amagi yaw macha makoi the perfect oiba purau blameless oiba purau haiba blameless word tamim duga sida Abraham da haibirami ba walk before me and be blameless haiba siga chap manai maduna takbudi karino haragadi makhoi horakpa Abraham dagi takpiramaba ekoi si holy oina nabagi lambi sembiramaba ekoi si holy nation oigedoriba kingdom of priests oigedoriba Israel macha singa sina ngamlaktabadagi Leviticus da takpiba nakhoi senggadabani misingda nakhoi sakhi oigedabani haina takpiba si ngamlaktabadagi ngasi Isaiah hisina ekona takpire masi ngamlaktaba maram masina kaidoba tage hairaganda we need the perfect one we need the blameless one madugi blameless one madugi perfect one do kanano haiba taragadi Christa Jishu kumlakpani maram maduna Christa Jishu se la e haibani Christa Jishu se lakbode kari maram gino haiba taragadi mayam gi pap ngasagi ishor gi purpose ado aikoi gi holy oibi yana nabagi namakta ishor na serve to godori ba purpose magi mating magun si malem tungda sin tokpa yana nabagi namakta ishor na takpiram ba wayan ya thang adu mathang lakbi yana nabagi namakta ngasagi Israel macha sing adu da sembi bodo ngamdrabani na marak adu dagi yamna senglaba maru ado nupi gi macha adu darkar tabani and he is blameless ani shuba Korinthia gi manga gi kun kama thoida kari haige haiba taragadi pap chendaba mahakado ekoi myam gi damakta pap pure pap ole haibani he is sinless
a man without sin, and he carries all the sin, and he becomes sin. Pap to mana pu. Pap chendabu nupa, that means he is the perfect one. Mana la akanda hojik makoi sing sida kari haibi bano haiba taragadi. That person is me. Jishuna haibi basi me sing aduda. Makoi sing tarang na hojik ti uram lagani. Oh, makoi haurak pam karai dano. Makoi si ishorna covenant people. Ekoigi wayen bada leiriba mi amani makoi digi kari expect toromi seng thoiba aseng badu expect toromi, and do they fulfill? No. Fulfill to bangam hogdre. Madu tasek tasino fulfill torok pa yana na bagi damak tangasi darkha pambigi darkha angur pambi sige picture si chapchana purga lakbani. Angur pambigi picture si doguji kari haigi hare kanadi aidi ashengba achumba angur pambi aduni. That is where Jesus pinpoint. Jesus na mogi chatliba mi singa sida magi sebok singa sida haibise aisi asengba pambi aduni. Aisi asengba pambi aduni, and I'm the perfect one. I ngonda leiba mi singa aduna mahi marong yan gadabani. Karigumba mahi marong yan daba taragadi iseng seng na upan bi amada phattaba mahi leika taragadi madu kathak ga huntoki kani hai. Israel macha sing mayama dandi mayama phangre madugi picture du chapchan utle haire hara kandangasi ekoi leiriba Jishu Christian la aga purakliba Aphaba Wapaogi ngasai haibado aigi wahai na khoi asengba oire, and because of the gospel of God, because of the gospel of Jesus Christ, because of the good news of Jesus Christ, Jesus ki sang laba good news, the whole message of Jesus masina takpi magi apunba message du tetak na haibi mane, and that makes us a part of the covenant people now. Ekoi Israel machamakti chapchana oiba mamde adubu Christ Jishuna magi ina maram oire harakanda ngasi leiribi chilinau sa Gentile leiriba ekoi si karino haiba taragadi hoji Israel machagi damakda purposefully lakram mido Jishu Christ na maram oire haraga iduna maram oire harakanda ngasi ekoi matik chadra ba ekoi si kedore haiba taragadi ekoi si covenant people adugi part amore magi machet ama phangjare ekoi si Christ Jishuna maram oire harakanda hoji Christ Jishuna maram oiba taraga ekoi na changjaba taragadi ishorna hane Israel macha singsida expect torumniba Aphaba mahi marong yanba amadi magi Aphaba pochai puthokpa amadi achumba dharma chenba da chatpa high expectation mayamasi that comes to us again through Christ. Christ na maram oire harakana madu ekoi gi ishor lokshin kraba ichi lausinga sida chap manaba expectation lae. It's not something that Madhuri Israel Singhi the Haibani. No. God is God, and He never changes. Ishori hong bale tabi ishori. Hari bi ishori dune expectation si chap chana lai badagi Christ Jishu na ngamna na bagi damakta phare pani. Maram maduna hauji Christ Jishu lokshin karba ichili na umayamasi. We are part of that covenant people. Paul na kari haige Romeo ge larik ta kari haibi ge haraga mana darkha pambi makti log de adu oba targa so olive lore haraga anda kari haige haraga aseng bo olive to di Israel ne aikoi di mapan dagi napsin ba is olive to ne haibane. We are grafted into, we are wild olive, grafted into the original, aseng but the real olive. Israel machasing adu de khojan napsin jaba ishorna maram ore haraga napsin jaba mishing adune, and now napsin baduna maram ore haraga ina maram ore haraga. We are part of the covenant people. We are part of God's people. We are part of God's plan already now. Hoji ekoi ishorgi plan gi marakta ekoi yaw Christian ori bi chile nausa. Hujikari Pami Shona, Makata, Quena Paraga Chapchana over Pangani, Jishu Christian attack people that Dumak Lako Pangani, say Israel, Guari Shinshan, Dumakangame, Madudi Karino, Haiba Taragadi. I wonder labor meeting. Equini shore loxile Christian Haina Christian or Haina Haraka mission Adubu, Mahayan the Basing. Christian Amorega, Christian Gipunsi hing the Basing, Maduka no, Ishona Cherak Pirakani. Katat Lagon Tokigani. And you're not worth. We are not worth if we do not live a Christian life. As saying, we do not worth ourselves to be called a Christian. Christian amani, reflect. Reflect. Am I living a Christian life? Am I living a life Christ likeness? Aduga kanagumba mana ishorgi matika sida leire harga mahi marong panana honariba degi khajika korsu pan khachareiba ekoi gi ishorgi thogol sida khajiktam orsu tongning leiba hana phalam daba punsi do
ꯏꯁꯣꯔ ꯂꯧꯁꯤꯜꯂꯛꯄꯗꯒꯤ ꯈꯔ ꯈꯔ ꯐꯔꯛꯄ ꯏꯁꯣꯔꯒꯤ ꯊꯧꯒꯜ ꯍꯦꯟꯅ ꯇꯧꯅꯤꯡꯂꯛꯄ ꯑꯗꯨꯒꯨꯝꯕ ꯂꯩꯕ ꯇꯥꯔꯒꯗꯤ ꯁꯤꯗꯩꯁꯤꯗ ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯔ ꯀꯥꯟꯗ God prunes, the gardener prunes, ꯁꯦꯡꯇꯣꯛꯄꯤ ꯃꯁꯥꯁꯤꯡꯁꯤ ꯇꯦꯝꯊꯣꯛꯄꯤ ꯍꯥꯏꯕꯗꯤ ꯃꯍꯩ ꯃꯔꯣꯡ ꯍꯦꯟꯅ ꯌꯥꯜꯂꯛꯅꯅꯕꯒꯤꯗꯃꯛꯇ ꯃꯗꯨꯒꯤ ꯄ꯭ꯔꯣꯁꯦꯁꯇ ꯑꯋꯥꯕ ꯀꯌꯥ ꯑꯃ ꯂꯥꯛꯄ ꯌꯥꯏ ꯕꯤꯀꯣꯁ ꯀꯔꯤꯅꯣ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯄ꯭ꯔꯨꯅꯤꯡꯒꯤ ꯃꯇꯥꯡꯗ ꯂꯥꯛꯄ ꯇꯥꯔꯒꯗꯤ ꯁꯅꯥ ꯑꯁꯤ ꯁꯦꯡꯇꯣꯛꯄ ꯃꯇꯝꯗ ꯃꯩ ꯏꯛꯑꯒ ꯁꯦꯡꯇꯣꯛꯄꯅꯤ ꯃꯔꯛꯇ ꯏꯁꯣꯔꯅ ꯑꯩꯈꯣꯏꯗꯁꯨ ꯃꯩ ꯏꯛꯑꯒ ꯁꯦꯡꯇꯣꯛꯄꯒꯤ ꯂꯝꯕꯤ ꯄꯤꯔꯛꯄ ꯌꯥꯏ and I do not guarantee aina masi message piba matamda nakoi awaba muhamda taraga hena singlakani aina sungai haide God may give you in a different way ꯑꯩꯈꯣꯏꯁꯤ ꯌꯥꯝ ꯍꯔꯥꯎꯃꯟꯕꯗꯒꯤ ꯍꯦꯟꯅ ꯏꯁꯣꯔꯗ ꯅꯛꯁꯤꯟꯈꯤꯕ ꯑꯃ ꯂꯩ ꯑꯩꯈꯣꯏꯁꯤ ꯄꯦꯟꯃꯟꯗꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯁꯣꯛꯃꯟꯕꯗꯒꯤ ꯏꯁꯣꯔꯗ ꯍꯦꯟꯅ ꯅꯛꯁꯤꯟꯈꯤꯕ ꯂꯩ ꯑꯗꯨꯝ ꯏꯆꯝ ꯆꯝꯅ ꯏꯁꯣꯔꯁꯤꯒꯤ ꯋꯥꯍꯩ ꯄꯥꯔꯒ ꯏꯁꯣꯔꯗ ꯅꯛꯁꯤꯟꯈꯤꯕ ꯂꯩ there are different ways God work in a different ways God works in a different way ꯑꯗꯨꯗꯨꯅ ꯅꯈꯣꯏꯗ ꯑꯩꯉꯣꯟꯗ ꯏꯁꯣꯔꯒꯤ ꯊꯧꯒꯜ ꯑꯗꯨ ꯏꯁꯣꯔꯒꯤ ꯑꯄꯥꯝꯕꯗꯨ ꯃꯥꯒꯤ ꯑꯄꯥꯝꯕ ꯃꯑꯣꯡꯗ ꯂꯥꯛꯄ ꯌꯥꯏ ꯑꯗꯨꯕꯨ ꯑꯋꯥꯕꯁꯨ ꯃꯁꯛ ꯑꯃ ꯑꯣꯏꯕ ꯌꯥꯏ ꯍꯥꯏꯕꯅꯤ pruning gi matangda it can be sometimes hardship awaba matama lakpa yai madudai khu chenga da banate we are with the perfect vine we are with God we are with Jesus our master chume aduna aikoina ishorgi kano se puthorokadobani aduga makha tana kari hareke harekanda ishoraduna aikoge asagi jishu thabiragliba jishu gi mapa ishoresina garden oile harga madi expectations toraga aikodige laikhrabani to fulfill the purpose with Jesus Christ maduduna hujik ani shubada kari haige harekanda mahagna ingonda leiba mahi yandaba masa khuding adu kakatli nasaina haikrabun kakatli aduga mahagna mahi panba masa khuding adu mahi hena panaba masa marong kakatli masa marong kakatli hena mahi panana bi namakta pruning tarku matam it can be in a different way subada aina nakhoi da ngang khiba wa adugi maramna nakhoi sengle that is aisu ishorgi maramna jisu Christ gi message gi maramna yu asengba phangmani nakhoi su jisu Christ gi wahai gi matungi na jisu Christ gi ina maram orega asengba de khoida phangmani aingonda tattana layo koi jisu da lairibra asengba masadu naptuna lairibra natraga nai thanta lairibra church ka dasu yare hairibra natraga nai gi kushira sida lairibra or Christian amo oi har gi ishorgi wahai gi matungina lairiba jisu Christ na takwa wahai adu gi matungina lairibra aduga aina na khoida laigani aikona laitaba taragadi Christ jisu na sala thokibagi awaba aikona thengakani angur pambida masana tattana leitrabadi masa aduna mathanta mahay yanba ngamdabagumna nakhoina aingonda tattana leitrabadi nakhoina mahay yanba ngamloi that's exactly aikona leitaba taragadi mahay yanba ngamloi so now hojik karino aikona jisuda leiba taragadi aikona kamai targa mahay yangani how do I bear fruit as a Christian how do I bring forth good fruit as a Christian aikona kumaina puthokani and haibiraku matamda bible chapchana takla karino harakanta Christ gi tungin ba mo iba taragadi Christ gi yathangak ba tare yes mamang de Israel machasing de ishorgi tunginba ishorgi machasing oirabanina ishorna khantokpa mi oirabanina ishorgi yathangakna chatkadabani hana pirame ngakna chatpat matamda ishorna henba bolpi makoina soiraku matamda ishorna moibu discipline tobi makoibu punishment pibi ishorna Jesus Christ na ngasi ekoida kari takpirame what commandment did God give what commandment did Jesus give if I am the follower of Jesus Christ ai Jesus gi tungin ba mo ina hujikti kari toba tare har kan Jesus na koida kari takpi love one another amaga nungsino aina na khoi bu nungsibagumna aina na khoi bu nungsibagumna na khoi masen nungsino love one another ekoi mi nungsiba ngamlibra mi bu tathi ta oina yenglibra aingonda khitang phattara taraku matamda mi dubu yengthiribra marumbi thamlibra natraga mi gi phattara bu honaribra as a Christian think ai gi to oina khallibra mi gi su khanbada khara yauribra am I called to be a good Christian ekoi hangjaba wahang darkar tare Christ gi mari da legadi darkha mari aduda leiba taragadi do I really love someone as a Christian? Because Jesus commands us to love one another. Do I love my family? Do I love my friends? I get church members in Nungsiriba, Christianity now sing as in Nungsiriba, or I see Marumbi Tamdana Tatita Oina Hariban Pass at the young people give me being Yen Libra. I couldn't humble the Tata. Ani Shugada Matigi Kungani Pan Tapirambo, Gospel Santo.
malem thunbasina to santo Christian amoina aina leiriba mafam aduda ekoina ishorgi sakhi oribra Jishugi asengbo wapaogi sakhi oribra. Am I a message of the kingdom of God? Aishi ishorgi sargalibak adugi Aphaba wapao puba mishakamo oribra. It's not necessarily that nang Bible tamme hairaga chatkadabani haibagi wari leite aina hingba mafamda aina leiba mafamda ishorgi tunginba amoina Christigi tunginba amoina Christigi sakhi tawgadabani. The work of mission is not only for pastors, not only for evangelists, not only for the missionaries, not only for the Bible students. It's for everyone. I should be a witness of the gospel. Gospel witness. Ahum subada karino haidar the Christ gi tungin ba mo ima taragadi karino hay ko na hingeda ba se haragadi Christ centered life Galatia gi ani gi kundai ko ni yeng ba taragadi Christ centered life ay gi punsiyo si the Christ gi mangal ulibra ay ni hingli ba si Christ gi damag de hinglibra ay di Christ da shira ba ni Christ na sibo matan di Christ da shira ba ni. Do you live for Christ or do you live for the world? Mali masigi damag de hinglibra mi ato pagi damag de hinglibra kari gumba potsa gama gida makta hinglibra or Christ gida makta hinglibra asi hangba wahang darkar tai nahasinggi mari shuba amadi yamna maruoiba Christ gi tungin boy bataragadi thawai gi mahai sing adu puthokadamani. Produce the fruit of the spirit Galatia gi mangagi kungani thoiga kulumdoi ekoina pulup yem bataragadi the fruit of the spirit thawai gi mahai adu ekoida yalibra thawai gi mahai sing adu ekoini yalam daba taraba Ekoina haiba singa sileram draba taraba haiba singa sileram daba taragadi aisi darkha mari aduda leiribara natragana aisi kakhatlaba mari adura mai thadokpa yaba mari adura huntokhiba yaba mari adura natragana aisi machet leiba hore aisi khaji leiri hena leinanabagi dumukta aisi kari toba tai ai haisona haiba sing amaga nungsinagada Christ centered life leigadabani gospel sei santokadabani thawai gi mahai sing asi aina puthokadabani thawai gi mahai da puthoknanabagi damakta ekoi sona tattana isogi wahaida haijaraga ekoi leiribra maramdi karigino haiba taragadi ekoi asi Christ dagi thoklakpani ekoi asi Christ dagi thoklakpani aina haibadi karino haida Christana mapanbi asengbo oraga ekoi si Christana maram oi haraga thoklakpa Christian sing aduni nattaba taragadi isorgi asawbase ekoi gi thakta haitharagadabani Christana maram oire haraga ngasi de ekoi thoklakbani ekoi thoklaklabani na Christ dagi ekoi thoklaklabani na ahingba mi amagumna it's not like a dead thing ahingba mi amagumna koi hinglibara ahingba amagumna koi lengdan chatlibara maramdi darkha pambi adu dagi se tholakpa masado ahingba ona tholakpani mahai yana bagi damakta asiba masamatana mahai yandabani ahingba masa khattana mahai yanbani aduna aisi ahingba ama oina isorda leiribra napchillaga leiribra maramdi Krista ado asengba darkha mari oina thabiraklaga hairiba ishorna pamlamba magi matik magun thagatba chawthokpa yananabagi damakta sargalibaki aphaba wapao si santokpa yananabagi damakta malem sinba thungna ishorgi matik magun asibo santokpa yananabagi damakta lakhiba purpose adu Israel macha singna ngamhaudabadagi hojikti pulap oina inclusive oina Jihudi Gentile Jew khangde Gentile khangde ani si punchale harakanda oibi yananabagi damakta Christana maram oire haraga hairiba sinsi tholakpani and that's where Christ said I am the true vine and you are the branches. And am I a true follower of Jesus Christ? Nang mahi marong putoy bra, kawai the hingli bra. Hai basi hai ragai, igi message masi the tension ke shona koi puno mokimatak the ball pinabi boy shano. Hojik ti kandak tamu matang china saragi. Thank you yam thagat churi oza isorna board marang kaina ozada bibigi maramna ngasigi numidang asida isorna ozabu yamna board bibi kre maramadana ozagi ministry da kapung phana sorna sina bidana ozabu isorna wangna thangat pi boishno Manipur leba kas leiriba mi kutimak tai bung hakki wahi sin thuna Nahasinggi Khonjel laptop or sno habase mangan media di ozabu wis fijeri ngasigi yamna phajaraba Aidi darkha marido aini or ai darkha pambido aini. I am the true vine. Haiba yamna phajaba Prabhu Jesu Christana
ꯌꯥꯝꯅ ꯃꯐꯝ ꯃꯇꯝ ꯆꯞ ꯆꯥꯅ ꯏꯁꯣꯔꯦꯜ ꯃꯆꯥꯁꯤꯡꯗ ꯑꯁꯦꯡꯕ ꯄꯥꯔꯐꯦꯛ ꯑꯗꯨ ꯑꯩꯗꯤ ꯍꯥꯏꯅ ꯐꯖꯅ ꯐꯣꯡꯗꯣꯛꯄꯤꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯥꯏꯔꯤꯕ ꯑꯗꯨꯒꯨꯝꯕ ꯄꯥꯝꯕꯤ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯁꯤ ꯃꯁꯥꯗꯨ ꯊꯣꯛꯂꯛꯄ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏꯅ ꯃꯍꯩ ꯄꯥꯟꯕ ꯌꯥꯔꯔꯣꯏ ꯅꯞꯁꯤꯟꯕꯅꯁꯨ ꯌꯥꯔꯣꯏ ꯌꯣꯝꯁꯤꯟꯕꯅꯁꯨ ꯌꯥꯔꯣꯏ ꯃꯗꯨꯗ ꯑꯩꯈꯣꯏ ꯄꯥꯝꯕꯤꯗꯨꯗꯒꯤ ꯑꯍꯤꯡꯕ ꯄꯥꯝꯕꯤ ꯊꯣꯛꯂꯛꯅꯕꯒꯤꯗꯃꯛꯇ ꯈ꯭ꯔꯥꯏꯁ ꯁꯦꯟꯇꯔꯅꯦꯁ ꯑꯁꯤ ꯑꯣꯏꯒꯗꯕꯅꯤ ꯍꯥꯏꯕ ꯌꯥꯝ ꯐꯖꯕ ꯍꯥꯏꯗꯤ ꯄ꯭ꯔꯚꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒ ꯁꯤꯃꯤꯟꯅꯒꯗꯕꯅꯤ ꯍꯤꯡꯒꯠꯃꯤꯟꯅꯒꯗꯕꯅꯤ ꯗ꯭ꯔꯈꯥ ꯄꯥꯝꯕꯤ ꯑꯗꯨꯗ ꯑꯩꯈꯣꯏ ꯑꯁꯦ ꯃꯁꯥ ꯁꯣꯏꯗꯅ ꯊꯣꯛꯀꯗꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯕꯤꯕꯒꯤꯗꯃꯛ ꯑꯣꯖꯥꯕꯨ ꯈ꯭ꯔꯤꯁꯇꯟ ꯊꯥꯒꯠꯆꯔꯤ ꯍꯔꯥꯎ ꯐꯣꯡꯗꯣꯛꯆꯔꯤ ꯃꯉꯥꯟ Amen. ꯃꯦꯗꯤꯌꯥꯒꯤ 19ꯅꯤ ꯁꯨꯕ ꯑꯁꯤꯒꯨꯝꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯣꯖꯥꯅ ꯌꯥꯝꯅ ꯐꯖꯕ ꯃꯦꯁꯦꯖ ꯇꯧꯕꯤꯕꯒꯤꯗꯃꯛ ꯇꯥꯕꯤꯔꯤꯕ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨꯁꯨ ꯊꯥꯒꯠꯄ ꯑꯣꯏꯅ ꯑꯣꯖꯥꯕꯨ ꯊꯥꯒꯠꯆꯔꯤ ꯉꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯁꯤꯒꯤ ꯑꯣꯏꯅꯗꯤ ꯌꯨꯇ꯭ꯌꯨꯕꯇ ꯂꯥꯏꯚ ꯆꯠꯄꯒꯤ ꯊꯧꯔꯝ ꯑꯁꯤ ꯃꯇꯥꯡ ꯂꯣꯏꯁꯤꯟꯖꯒꯦ ꯃꯌꯥꯝ ꯀꯧꯕꯤꯒꯅꯨ ꯌꯨꯇ꯭ꯌꯨꯕꯔ ꯌꯨꯇ꯭ꯌꯨꯕꯇ ꯊꯥꯗꯨꯅ ꯌꯦꯡꯕ ꯂꯩꯖꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯄꯨꯝꯅꯃꯛꯀꯤ ꯃꯐꯝꯗ ꯃꯉꯥꯟ ꯃꯦꯗꯤꯌꯥꯗꯒꯤ ꯔꯤꯀ꯭ꯋꯦꯁ ꯑꯃ ꯇꯧꯖꯅꯤꯡꯕꯗꯤ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9 ꯀꯧꯕꯤꯒꯅꯨ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯁꯟꯗꯦ ꯅꯨꯃꯤꯠꯀꯤ ꯄꯨꯡ 3:30ꯗꯒꯤꯅ 9:30 ꯑꯁꯤ ꯃꯉꯥꯟ ꯃꯅꯤꯄꯨꯔꯤ ꯈ꯭ꯔꯤꯁꯇꯤꯌꯟ ꯃꯦꯗꯤꯌꯥꯗ ꯅꯨꯃꯤꯠ 95ꯅꯤ ꯆꯨꯞꯅ ꯍꯥꯏꯕꯗꯤ ꯅꯕꯦꯝꯕꯔꯒꯤ ꯇꯥꯡ 35 ꯐꯥꯎꯕ ꯑꯩꯈꯣꯏꯅ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯁꯦꯗ꯭ꯌꯨꯜ ꯇꯧꯖꯈ꯭ꯔꯕꯅꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯌꯦꯡꯕꯤꯌꯨ ꯑꯗꯨꯒ ꯂꯣꯏꯅꯅ ꯂꯥꯏꯛ ꯁꯤꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯧꯕꯤꯒꯅꯨ ꯑꯩꯈꯣꯏꯒꯤ ꯑꯁꯤꯒꯨꯝꯕ ꯏꯕꯨꯡꯉꯣ ꯃꯍꯥꯛꯀꯤ ꯂꯩꯕꯥꯛ ꯆꯥꯎꯈꯠꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯁꯤ ꯏꯕꯨꯡꯉꯣ ꯃꯍꯥꯛꯀꯤ ꯊꯧꯒꯜꯒꯤ ꯂꯝꯕꯤ ꯑꯃꯅꯤ ꯊꯦꯡꯛ ꯌꯨ ꯚꯦꯔꯤ ꯃꯆ ꯃꯇꯥꯡ ꯑꯁꯤꯗ ꯌꯨꯇ꯭ꯌꯨꯕꯀꯤ ꯍꯟꯗꯣꯛꯆꯔꯤꯕ ꯑꯁꯤꯒꯨꯝꯂꯕ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯊꯧꯔꯝ ꯑꯁꯤ